ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ. ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯧꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ. ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ. ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯈꯔ ꯌꯥꯝꯃꯤ ꯃꯇꯤꯛ ꯃꯊꯣꯡ ꯆꯥꯗꯕꯅꯁꯨ ꯅꯝꯃꯤ. ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯍꯟ ꯕꯥꯖꯤꯍꯟꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯏꯅ ꯂꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏ. ꯑꯗꯨꯕꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯦ. ꯍꯧꯖꯤꯛꯇꯤ ꯕꯥꯖꯤꯍꯟꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯄꯥꯟ ꯂꯝꯗ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯈꯤꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯔꯦ. ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯅꯣꯡꯃꯇ ꯁꯣꯔꯣꯛ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯛꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯠꯀꯦꯔꯥ ꯄꯨꯡꯒꯦꯔꯥ ꯇꯤꯟ ꯆꯪꯒꯦꯔꯥ ꯅꯥꯄꯤ ꯐꯥꯎ ꯍꯦꯛꯑꯒ ꯊꯣꯡꯉꯒ ꯆꯥꯏ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯔꯛꯈꯤ. ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯉꯥꯎꯁꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯕꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯁꯟꯈꯤꯗꯨꯅ ꯊꯕꯛ ꯇꯧꯍꯟꯈꯤꯕꯗꯒꯤ ꯄꯩꯁా ꯊꯣꯛꯑꯦ. ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯄꯩꯁా ꯊꯥꯕ ꯍꯧꯔꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯩꯈꯣꯏ ꯀꯀꯥꯁꯤꯗꯤ ꯃꯍꯧꯁꯥ ꯅꯨꯄꯤꯗꯤ ꯊꯤꯔꯦ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯃꯆꯦꯠ ꯑꯃꯠꯇ ꯁꯨꯅꯤꯡꯉꯝꯗꯦ. ꯃꯆꯥꯁꯨ 2 ꯁꯨꯔꯕꯅꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯁꯨ ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡ ꯑꯃꯅꯤ. ꯇꯧꯕꯗꯕꯨ ꯏꯄꯥ ꯏꯆꯥꯅ ꯊꯥꯒꯤ ꯑꯣꯏꯕ ꯄꯩꯁꯥ ꯈꯔ ꯄꯨꯁꯜꯂꯛꯄꯁꯤꯅ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯆꯥꯕꯁꯤ ꯀꯌꯥ ꯂꯨꯅ ꯊꯣꯛꯑꯝꯗꯦ. ꯑꯗꯨꯝ ꯍꯔꯥꯎ ꯍꯤꯡꯃꯤꯟꯅꯔꯝꯃꯤ. ꯏꯆꯟꯅꯨꯄꯤꯁꯨ MA ꯇꯝꯃꯤꯕꯅꯤ. ꯃꯁꯤ ꯄꯨꯝꯕ ꯕꯕꯥꯒ ꯑꯩꯒꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯑꯝꯃꯤ. ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯑꯃꯠꯇ ꯅꯠꯇꯦ. ꯄꯔꯤꯡ ꯑꯣꯏꯅ ꯁꯥꯔꯒ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃꯃꯝꯇꯅꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯁꯤꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯅꯨꯃꯤꯗꯥꯡꯗ ꯊꯦꯡꯉꯕ ꯑꯍꯤꯡ ꯃꯈꯣꯏ ꯀꯥꯗꯒꯤ ꯂꯥꯏꯔꯤꯛꯀꯨꯝꯕ ꯄꯥꯕꯒꯤ ꯃꯑꯣꯡꯗ ꯃꯔꯨꯡ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤꯁꯤ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯆꯥꯁꯤꯡ ꯑꯁꯤꯁꯨ ꯄꯨꯡꯈꯛ ꯆꯥꯎꯕꯗ ꯉꯥꯏꯔꯤ. ꯊꯦꯡꯉ ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯣꯏ ꯍꯥꯏꯅꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯒ ꯑꯩꯅꯁꯨ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯍꯤꯡꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯕ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯃꯁꯤ ꯑꯐꯕ ꯈꯨꯗꯝꯗꯤ ꯃꯥꯟꯗꯦ. ꯌꯨꯝꯅꯦꯅ ꯑꯃꯒ ꯀ꯭ꯔꯤꯛ ꯏꯟꯅꯈꯩ ꯂꯩ. ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ. ꯕꯕꯥ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯀꯀꯥꯅ ꯇꯧꯔꯤꯁꯤ ꯅꯣꯏ ꯆꯪꯉꯒ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯪꯉꯣ ꯍꯥꯏꯔꯝꯃꯤ. ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ. ꯀꯔꯤꯕꯨ ꯑꯣꯏꯗꯣꯔꯤꯒꯦ, ꯃꯥꯁꯨ ꯃꯥ ꯊꯣꯛꯄꯅꯤ. ꯇꯥꯔꯨꯅꯨ, ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯇꯧꯖꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯀꯀꯥ ꯏꯇꯣꯟ ꯇꯣꯟꯕꯁꯤ ꯑꯍꯤꯡꯗ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯐꯨꯛ ꯍꯧꯒꯠꯄ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯔꯛꯈꯤ. ꯇꯁꯦꯡꯕꯗꯤ ꯀꯀꯥꯁꯤ ꯕꯨꯠ ꯁꯥꯟꯅꯕ ꯍꯧꯔꯕꯅꯤ. ꯂꯩꯀꯥꯏꯒꯤ ꯃꯪꯑꯗꯣꯝꯗꯒ ꯊꯦꯡꯕꯗ ꯃꯇꯣꯝꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯃꯤꯅ ꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯌꯥꯝꯅ ꯇꯣꯏꯅ ꯇꯝꯃꯛꯈꯤ. ꯅꯣꯡꯃꯁꯨ ꯑꯩꯁꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯀꯣꯏ ꯂꯥꯡꯉꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ. ꯅꯨꯃꯤꯠꯇꯣ ꯄꯨꯡꯁꯨ 10ꯃꯨꯛ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ. ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯒ ꯃꯄꯥꯟꯗ ꯈꯨꯠ ꯁꯥ ꯍꯥꯝꯕ ꯃꯥꯏ ꯃꯤꯠ ꯇꯥꯕ ꯇꯧꯔꯝꯃꯤ. ꯆꯔꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗꯒꯤ ꯍꯥꯊꯨ ꯃꯁꯥꯗ ꯃꯤ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯧꯅ ꯆꯪꯉꯛꯈꯤ. ꯑꯩꯅ ꯑꯗꯨꯝꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯒꯦꯅ ꯃꯥꯏꯁꯤꯅ ꯍꯥꯏꯐꯦꯠ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯀꯤꯔꯕ ꯃꯤꯑꯣꯡ ꯃꯤꯇꯧ ꯌꯦꯡꯕꯗ ꯃꯤꯒꯤ ꯁꯛꯐꯝꯁꯨ ꯃꯥꯟꯕ, ꯃꯤꯁꯨ ꯅꯠꯇꯕ ꯑꯋꯥꯡꯕ ꯈꯔ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯈꯤ. ꯑꯩꯁꯨ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯁꯨꯃꯥꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ. ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥ ꯏꯃꯥ ꯏꯆꯟ ꯅꯨꯄꯤꯁꯨ ꯍꯧꯒꯠꯂꯛꯈꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ, ꯀꯔꯤ ꯑꯃꯨꯛ ꯊꯦꯡꯅꯔꯒꯦ ꯍꯪꯉꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ. ꯊꯣꯡꯒꯥꯟꯗ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯝꯃꯤ. ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯕꯥꯁꯨ ꯃꯄꯥꯟꯗ ꯐꯤꯡꯅ ꯆꯦꯟꯊꯣꯛꯈꯤ. ꯑꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ. ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤ. ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯥꯏꯕꯗꯨ ꯆꯠꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯍꯪꯉꯛꯑꯝꯃꯤ. ꯑꯩꯅꯁꯨ ꯇꯥꯔꯦ ꯈꯨꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏ ꯕꯥꯖꯤꯍꯟꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ. ꯇꯣꯝꯕ, ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯃꯥꯏ ꯃꯤꯠ ꯇꯥꯔꯤꯉꯩ ꯏꯃꯨꯡꯁꯤꯗ ꯀꯅꯥ ꯍꯥꯟꯅ ꯆꯪꯈꯤ? ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯈꯤ.
ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯇꯝꯅ ꯇꯝꯅ ꯅꯤꯡꯁꯤꯡꯗꯨꯅ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯩꯈꯣꯏ ꯀꯥꯇꯣꯟꯅ ꯃꯁꯥꯗ ꯏꯐꯤꯡ ꯐꯤꯡꯅ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯕꯥꯖꯤꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯀꯀꯥ ꯕꯒꯕꯥꯟꯗꯤ ꯉꯔꯥꯡ ꯑꯩꯅ ꯃꯥꯏ ꯃꯤꯠ ꯇꯥꯔꯤꯉꯩ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯈꯤꯕꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯕꯥꯖꯤꯍꯟꯒꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯀꯀꯥꯗꯨ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯣ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯀꯧꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯀꯀꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯦ, ꯍꯧꯖꯤꯛ ꯋꯥꯏ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯈꯨꯝꯃꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯤ꯫ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯀꯀꯥꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯆꯤꯟꯖꯥꯛ ꯍꯨꯟꯕ ꯍꯩꯇꯕꯗꯒꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯗꯨꯅ ꯕꯥꯖꯤꯍꯟꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯊꯕꯛꯇꯨ ꯍꯩꯇꯅ ꯄꯨꯡꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ, ꯍꯩꯇꯅ ꯂꯣꯏꯁꯟꯐꯝ ꯈꯪꯗꯅ ꯇꯝꯃꯨꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯃꯥ ꯃꯁꯥꯗ ꯑꯣꯟꯈꯠꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯡꯍꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯀꯀꯥꯁꯤ ꯌꯨꯝꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯉꯣꯟꯗ ꯉꯥꯡꯕꯤꯔꯅꯤꯁꯤ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯗꯨ ꯍꯧꯔꯛꯈꯤ꯫ ꯏꯪꯈꯣꯜ ꯑꯁꯤꯅꯁꯨ ꯈꯔ ꯆꯥꯎꯅ ꯂꯩꯅꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯐꯩ꯫ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯒ ꯂꯩꯕꯅꯤꯅ ꯀꯀꯥꯅ ꯂꯥꯏ ꯍꯦꯛ ꯁꯥꯟꯅꯔꯛꯄꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯏꯃꯥꯕꯨ ꯏꯟꯗꯣꯝꯆꯥ ꯏꯃꯥꯍꯣꯏꯁꯤ ꯃꯊꯪ ꯃꯊꯪ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯃꯁꯥ ꯉꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯙꯨꯞ ꯀꯦꯟꯗꯜ ꯊꯥꯅꯕ ꯃꯪꯒꯣꯟꯗ ꯊꯣꯔꯛꯄꯗ ꯌꯦꯡꯕꯗ ꯀꯤꯔꯕ ꯑꯉꯥꯡ ꯃꯄꯤ ꯊꯣꯡꯗꯕ ꯑꯃ ꯑꯩꯈꯣꯏ ꯃꯪꯒꯣꯟ ꯙꯔꯤ ꯃꯈꯥꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯏꯃꯥꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯃꯁꯥ ꯁꯣꯜꯂꯤꯉꯩ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯝꯃꯒ ꯃꯈꯥꯗ ꯕꯣꯝ ꯂꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯈꯤ꯫ ꯆꯔꯛ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ꯫ ꯃꯄꯥꯟꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯅ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯏꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯤꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯁꯨ ꯄꯥꯈꯠꯇꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯕꯨ ꯐꯃꯨꯡꯗ ꯊꯥꯡꯖꯜꯂꯝꯃꯤ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯌꯨꯝ ꯑꯁꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯕꯕꯥꯒ ꯕꯥꯖꯤꯒꯅ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯐꯖꯅ ꯊꯤꯟꯊꯔꯝꯃꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯥ? ꯃꯤꯇꯣꯞꯇ ꯇꯧꯕꯅ ꯇꯧꯕꯅꯤ꯫ ꯅꯪꯒꯤꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯇꯝ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯉꯥꯡ ꯆꯩꯕ ꯇꯧꯔꯒ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯥꯇꯣꯟꯁꯤ ꯕꯕꯥ ꯑꯃꯗꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯁꯤꯡ ꯑꯗꯨꯗ ꯀꯧ ꯉꯥꯡꯕ ꯑꯃꯠꯇ ꯇꯧꯔꯝꯈꯤꯗꯦ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯡ ꯑꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ꯫ ꯑꯍꯤꯡꯗꯁꯨ ꯃꯅꯤꯡ ꯊꯣꯡꯒꯁꯤ ꯃꯤ ꯑꯃꯅ ꯏꯜꯂꯛꯄ ꯅꯝꯃꯛꯄꯗꯧꯅ ꯀꯤꯔꯕ ꯃꯇꯧ ꯀꯌꯥꯁꯤ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯟꯅꯨꯄꯤꯅ ꯍꯥꯡꯇꯣꯛꯑꯒ ꯀꯅꯥꯅꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯌꯦꯡꯉꯨꯅꯨ, ꯑꯃꯁꯤꯅ ꯁꯥꯟꯅꯕ ꯂꯥꯏꯇꯤꯟ ꯉꯥꯛꯇꯅꯤ, ꯃꯤꯒ ꯑꯃꯠꯇ ꯅꯠꯇꯦ, ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯅꯨ ꯍꯥꯏꯗꯅ ꯈꯔ ꯐꯨ ꯆꯩ ꯇꯧꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯜꯂꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯀꯥꯅ ꯅꯨꯡꯁꯤꯗꯕ ꯏꯃꯨꯡ ꯈꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯤꯒꯥꯏꯋꯥ ꯊꯥꯖꯟꯕ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯅꯕ ꯑꯐꯠꯇꯕ ꯃꯥꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥꯁꯤꯡ ꯑꯗꯨ ꯀꯥꯞꯁꯟꯕ, ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤ ꯄꯥꯡꯊꯣꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯥꯅ ꯑꯐꯠꯇꯕ ꯇꯧꯔꯨꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯅꯁꯨ ꯃꯤꯁꯨ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯉꯨꯔꯒ ꯑꯃꯨꯛ ꯂꯥꯏꯍꯟꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯟꯗꯣꯝꯆꯥꯒ ꯀꯀꯥꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯅꯥꯈꯤ꯫ ꯕꯥꯖꯤꯍꯟꯅꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏ ꯕꯒꯕꯥꯅ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯈꯪ ꯍꯩꯅ ꯇꯧꯕꯁꯨ ꯃꯥꯟꯗꯦ꯫ ꯅꯣꯡꯃ ꯃꯤꯒꯤ ꯑꯀꯟꯕ ꯂꯥꯏꯍꯜ ꯑꯃ ꯍꯦꯛ ꯃꯁꯥꯗ ꯇꯦꯡꯕꯥꯟꯕꯗ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯣꯏ꯫ ꯃꯥꯕꯨꯗꯤ ꯐꯔꯦ, ꯃꯇꯨ ꯃꯆꯥ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯎꯅ ꯃꯤꯗꯨꯅ ꯀꯥꯞꯄꯛꯇꯣꯔꯤꯕꯅꯤ, ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯀꯀꯥꯒꯤ ꯏꯟꯗꯣꯝꯆꯥꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯑꯉꯥꯡ ꯑꯁꯤ ꯀ꯭ꯂꯥꯁ 4 ꯃꯨꯛꯇ ꯀꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯃꯤꯅ ꯃꯄꯥ ꯃꯃꯥꯗ ꯂꯥꯏꯍꯟꯍꯜꯂꯛꯄꯗ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯇꯦꯡꯕꯥꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯥꯗ ꯃꯤꯅ ꯍꯜꯂꯛꯄ ꯂꯥꯏꯍꯟꯒꯤ ꯆꯩꯅꯥꯀꯣꯟꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯞꯄꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯗꯣꯛꯇꯔꯗ ꯄꯨꯔꯒꯁꯨ ꯍꯤꯗꯥꯛꯇ ꯊꯥꯔꯒ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯗꯨ ꯁꯣꯔ ꯐꯨꯜꯂꯤ, ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯊꯛꯇ ꯅꯦꯠꯊꯔꯛꯏ ꯍꯥꯏꯗꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯕꯕꯥꯅ ꯕꯥꯖꯤꯗ ꯋꯥꯔꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯇꯥꯆꯧ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔ ꯃꯥꯅꯦ, ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯑꯇꯣꯞꯄ ꯑꯈꯪ ꯑꯍꯩ ꯑꯃ ꯇꯥꯟꯅꯍꯧꯕꯅ ꯆꯨꯝꯗꯣꯔꯤꯕꯖꯥꯔ ꯍꯥꯏꯔꯝꯃꯤ꯫
Matam aduda akhoi bazina sumna khumaki. Tanaruno ai hantokpigi makhoigi mina halakpa lahel asidi. Tawbadabo akhoi Bhagavan se gyan di khara taraba jara. Ainadi tongnu mamangda kyarak thingkrabani. Mingonda di haidu unu sigumba wasi kainingai hoiba wafamni haidana. Bajihanna babada hairaki. Asumna matam amada bajihanna laitin sanaramba misaka mawirambanina. Kakagi masanupigi masada anaba seting phangibadu. Akhoi bajihanna laining tawsana mahikada. Angang adu pusalaga lai kuram thokpirami. Angang adu da mina haliba laihan chebi seting sing adu loina hantokpirami. Aduga ising khuzai amada lai gyoiba kari nu khara swalaga. Angang adu da pithakpirami. Madudagi sanupidu su ahingda kapalawba khongba tawramba sing adu lepki. Tachengna akhoi bajihan hoina sanaramba laitin sina khanghaina. Oja guru amagi makhada sanarakpani. Akhoi kakana sanarakpana lairi khara paraga. Hana sanaramba midagi chindo laitondagi khara tammaga sanarakpani. Asumna hujiti kakasu masada gya laksarami. Mana tawriba thabakse afaba natri. Masa phau yauna mina laihen halakpada tengbali khangakpadagi. Laitin but pret sanaramba singadu thadokpa haurami. Tawbadabu mana sanaramba laitin singadu ningthijana loisanpom khangdabadagi. Yumasidi asuki matik tamnaba haibada oiki. Ahingda sumana sanaramba laitin singaduna. Yumani ahum masida. Nongmuna nupa amagi khunjenda mapanda hek kauthora. Nongmuna khangna sanabagi makhongum. Mapanda kauthorapa kiraba mong mataw kya si haura ami. Kakasu mamang mahada layam singadu machinjak talakpadagi. Tumpam sapong kangak tabadagi mayang sukang trikangki. Angang singnasu numidang waram tungan hek thorakpada. Mi ma lepawi haidina machinda swalaga. Yum manungda hekta chensalaki. Nongma numid amaso akhoi imungsi. Sai sing toga phamungda sangduna tumnaba tawrami. Numito babasu lok laihok tawrami. Masada kirum tawi haidina ngatana phamungda karaga tumki. Imaga sinupiga sung hek tibi yangamaga phamungda sangnarami. Aiso phone nga hek yangamaga tummagena hek tawrakpada. Akhoi yena kharomdagi. Babagi makhunga chap manaba miyoy amana ibungo mapanda thoro haidana amurak anirak kauramaga chap lepki makhola du hek tabada isu isada swai lawba mapokhi dasena kauri ibadu baba oira bazar haidana aisu phamungdagi kumtharaga thoke bau tawrami matamadu dei maga babaga sutumamdri baba sumagi phamungdagi kangkhan haidoraktuna aibu manakta kausalaki aduga sumna hairaki ibungo ipasida lei Mapanda kauri iba si kumano, masi ipa nati. Nangi pamungda sangaga tumina tumoro hairaki. Ahing dumasway si wakan mon kalami. Ako'y kakana tauri ba si yamna swayre. Hayang nong hengan maga babay mada wari pajana saraga. Loisan pamamanay drabadi ako'y amata pabo oiraroy haidana. Nong hengan baga imaga babaga da sumna hairami. Kana de sumayna sumyum masida kiya kang nangaga sumlaytoy saro. Ipaloy baji hoy ahan singa siloy na pulaga. Wa matatana husi. Ako'y kakana sanaramba laitin singasi. Mana loisan pam khangdrabasu. Ako'y bajihan layri. Bajihan su siguma tabak tawram si masada kari sukhang haitabasu nati. Bajihan tanaraga kari tawsige do mayam pulaga. Warep ama tatuk na buhona biyu hairami. Ay nadum na hairubadagi babasu isa na hairubadu summi. Adubo na ako'y bajihan da hana tabak to tawbiba ngamgada. Ngamoydra haibasi mamasagi wa amadi. Hana tadraga di khangoy. Ay hana wari sarga yenge haidana. Babana bajihan da wapamasi haudoami. Matamadu da ako'y bajihan na tabak to day loisan ba yaroy. Ako'y imong manung aktani. Sigo matabak tawramsi. Miyemana loisan pam khangdre haidana. Amana taray hekta loisan ba yati. Maram haibabu laitin do sanar ba misakaduna. Pataba tawram tabak tawram singadu. Kona loisan lauri ba miyoy adu da loy na saksanay haidana. Ahalaman singi wari karasulay. Kanade na ko'y yum thadokera kaino selhauro. Ay di ahamba hek kauropada tawgano. Masigo matabak si lubani. Madugay mahut tabayin kang suno mo haibani. Mana matamadu da yabak kaubalay kidi. Mama sapaw layam singadu matsazakun bang amagtabadagi. Seta na sajakrani haidana. Bajihan na yam na saong na babata hairaki. O na di baba na istilina ang aktani. Soy kre lan kre haidana mabuhundok pa yaban nati. Mi itay cho sanar bang aktani. Mana loisan pam khangdrabasu atopa khanghay kaya malay. Sigo matabak sa loisan tasan bang amba. Paisa kala tingthoga thuna loisan laudrabadi. Imong asi amanga tathorani haidana. Babana maibak kaya matanaraga. Kakana sanaramba laitin singadung mapungpana loisan birami.
Masigi matung amuk hana yum masida angakpa mawong mataw akiba thabak thoramsing adu phaki kakasu gyan tarakpadagi thabay engkhang sunomduna leire. Masini mayam ngasigi rian horror story mathangi warida mayam punamuk thengnarasi. Ngasigidi mayamdagi kainanaba biday dawsari.